ngara numida wairam phongkhiba kanglibaki meragi pause digi maru oba pau khara khangasaraga miyamda khudo tamjake Imphal thunglakhiba BJP ge MP Samit Patra harau taramna okhrei BJP North East Testing ge coordinator oiriba MP Dr Samit Patra ngasi Imphal da thunglarabada Manipur gi BJP party gi luchingwa singna harau tayamna okhrei MP Dr Samit Patra na Imphal International Airport thunglaba matamda Minister TS Basanta Kumar and Susindra Amade party ki makok thongba official kayana harau tayamna okay MP Samit Patra of Imphal Airport gi Sri Govindaji Temple da satuna Sri Govindaji khoidom ki BJP North Eastern Stretching gi coordinator oiriba MP Samit Patra na Manipur da thunglakhiba sigi maram chapcha bakhang bangamdrabasu party ki mapangal hena kankha hanaba Hauji BJP yu oina sathariba party ki membership khombagi thaba ase hena khomang joksin hanbaga loina party ki manungda leinariba jainaba sing woroisina ama proknaba tanana ba lakpo oiba yai hairi makha tarakpa pauda BJP ni luchingba lenga asina Tamenglong district hiram kaya da sengat sagapagi thaba kaya pakhatuna ahongba kaya purak pangamkhrei CM Biren BJP ni lising ani ga sumna taraga taretagi Manipur ge lengak sasan hek pairakpadagi sodhaduna lairiba chingi district singda sengat sagapagi thabak mapung phana paikhatle haibade Manipur ge miyamda mayek singna khanganabagi damakta lenga asina Tamenglong district asi tonga tonga bahiram kayada sengat sagapagi thabak khomang soksina chathari haiba adu Manipur miyamda khanganabagi damakta Chief Minister M Birenna social media account X thagalakiba post amada mayek singna khangalakli Chief Minister ge social media X account da thagalakliba post asina hairibadi Hauzik Tamenglong district call building FCI go down district hospital da phamung yangkhai leiba ward NLCRP gi makhada pakhakiba Tamenglong water supply scheme Natural football ground sing sabaloikrei 7A site sensitive football top sangana ba sem sadana leiri NS 130 7 khongsang Tamenglong cold storage 333 by 32 KB substation project sabaloire kanna lochina honaduna thabak sathariba Tamenglong mahur amadi Imphal Kangsup Tamenglong Road Tamenglong College ki Science Block Convention Hall project na singba hall sing yauri Tamenglong district ki asawa lambi sing ayamba sem sabagi thabak ayamba sangsilli Tamenglong mahur amadi Imphal Kangsup Tamenglong Road yamna kanna semgatuna lambi asi fagatnaba honari Tamenglong district da lairiba Tamenglong gi Science Block asi kanna semgatuna district asi da lairiba mahairoi singda mahi tambada khodong saba pinaba honari hauji Science Block asi sabolo shilagani hairi National Football Ground sembolo sinkrei amadi 7A Science Sensitive Football Club amasung miyamda athuba matamda khusenaragani hairi sanabung sengba sagapagi thabak lengang na mapumphana Zatharakpa asina district asigi chanaroi singda anawe ino amapiduna naha oiriba sport elite ki talent leiba kaya Manipur dagi puthokpada mating oiragani lonina Tamenglong da convention hall gi project asi kanna loisina bahonari ayamba saruk loisilakle matam kuina dagi thambina ba haijadana lakhiba cold storage amadi FCI go down sabaloire masina lawmichingna puthok Liduna thamdana patpumdana ba manganta andaba kayadagi kanba ngamlagani haina CM gi post adu da mayek singna palaki makha tarapa pauda Kangpopi district lariba naga kul ayamba kuki gi mamingda onthokhrei sarkana thingaudrabadi naga kuki gi marakta sound irang lakpa yana leirei mamang sahi lising ani ga sumna kun gahom dogi me ahum dagi Manipur da tholakhiba kalumki irang asida Tampaki district sing yaungna ate district ta mathau toramba Manipur Sarkar gi makhada leramba kuki employee kaya irangna maram oiraga Kangpopi amasung Churachandpur da pulap changsinuna posting piraga laikiba sina tungda akaiba kaya lakadaure haide Kangpopi district ki manungda lariba naga gi khul kaya gi makeidigi press ta phongdoropa pau gi matung inna kuki sina Kangpopi district ase Sarkar gi loisang maikhai paisingkiba sina atai district asida khundariba kanglup sing sokadaba kuki khakta da kanagadaba thorang kaya chatharaktuna tungda achawba irang ama tholakpa yabagi oithokpa leire makha tarapa pauda
NSCMIM na KNFN ama fare NH2 Imphal Dimapur lambida sathok chasin tawriba gari sing namhaduna sel khairamba mai leina NSCMIM na KNFN ge Service Cooperator ama ngachi numi yingba pung barorom tabada mayangkhang khunau amasung mayangkhang anigi lonaba saruktagi faraga warakre makha tarak poina kangla paw digi maru oba paw khara khangasaraga miyamda khudo tamjike yelangai degi lek laba hidak sing thidok laga lamdam si ayuski lamdam maming leiba iset ama ohena bhona si S Ranjan Health and Family Welfare Minister Dr. S Ranjan haikre Manipur de yelangai degi lek laba hidak sing thidok laga lamdam si ayuski lamda maming leiraba iset ama ohena bhona si wafam masinga si mapalak suba Ayurveda Thoram Directorate of Ayush National Ayush Mission Manipur na sinduna Chingmairong da laiba classic grande da pangtokpa Thoram amada Minister Ranjana phongdokhibani Minister Makhatan hai ngalingay matamdagi laiba asida chanaduna lakpa additional medication singgi manungda ayush na khwaidagi chawba mafam ama kanduna lakli ngasidi ayush ki mathakta yok amadi Homeopathy na singba atay additional medication sing India khakta natana malemgi mafam kayada leptana sandurakli India gi khwaidagi liraba makhal ge laying amasu oiriba Ayurveda gi laying asi khaktagi oiba tourist kaya laktuna hena maipa angna sandurakli Ministry of Ayush na Ayurveda amasung ariba laying sing asi chakhona baletana honadana lakli khongthang asi gi saru ama oina hanaleramba PHSC na jingba kaya ming onduna Ayurveda gi laying ani asi puna sa minana bahonare oirakli ba ahong basing asi gi marakta Manipur alchicho Ayurveda da maming leiba state ama ohena bagi damak yelawngai degi sijinaduna lakpa hidak oiba yaba pambising thidokpa gi tangai fadaba lei hidak oiba yaba pambising asi thijinba wapadagi ngachi di pambising mami samtharak leibani Ayurveda gi lamda lairiba singna hiramasi gi matangda thijinduna lamda masida laijari resourcing asida mai onsimba changi hainasu mahangna makhatana phongdokhi ngasi pangthokhiba tharam aduda Health and Family Welfare gi Special Secretary Huyo Urso Ayush Manipur gi Director Dr. Agoijam Rokendra amadi Directorate of Ayush gi State Ayush Officer Dr. S. Biswanathana tharam gi maru oiba mingthuleng oikhi tharam adugi manungsanna National Accreditation Board of Hospital and Healthcare Prevention piba Ayush Health and Wellness Center sing hangnaba tunga mamayoy ahumda certificate sa khusinakhi